Kuki lalhouba samapan changlakpa khudam changdam phangde tha asigi 19 September 19 da mitai da attack chathanaba Myanmar dagi train tawrba kuki lalhouba samapan changlai haina input asina thigatlubada khudam changdam phangde haiduna Manipur Security Advisor Kuldip Singh amasung DGP Rajiv Singh ana punna sign tawduna thokpa serol aman hairi serol asina hai kuki lalhouba samapan changlai haibe paw asina tongan ba furup singi reaction yenglaga input asi tongan ba quarter da verify tawkhi adubu ground da masi khudam changdam phangde maram asina masigumba input asida haujiki oina thajaningai oide adubu ground da mathau taholiba security forces miyamgi punsi amasung lanthum ngak senanaba mikup na hum singna leheli puruk khudimang asoy angam thohaloi miyamna makhal amatagi tonga natraga verify tawdaba I pawda thajabiganu hairi ngasi kangpokpida mass release chatkadouri numinini shutdown lokthokre Myanmar dagi Manipur da Kuki militant samapan ain kaina changlakre haiba intelligence ki report aran bani haina Kuki zo tribal body na maral siraduna hayeng September 13 ta achobu rally ama chatnaba tharong tawkre rally asi makha tarakpada September 13 amasung 19 da numit nini subna total shutdown chathagani hairi Kangpokpi town da leiba committee on tribal unity kotu Sadar Hills ki office ta civil society mayamgi oiba mifam ama pangthoklaba matungda warep asi lobani mifam asi intelligence ki report adu khananaba sinmani amasung report asigi maikhoigi mingchat thinaba amadi state asida tension hengalaknaba pandamda puthokpani haina thajnari kotu general secretary lamilnun singsit na hai rally amasung shutdown asi state government na yimpham yaugdana maral sirkpagi mayokta hakthengna pakhum piba oina sinmani kotu gi miyeng makha da silba mass rally asi Kangpokpi district headquarters dagi chatkani rally asi Kuki zo miyam gi mayokta aranba paw sandurpagi maramda miyam pummada khanganaba wakhalonda sinmani masigi mathakta Sadar Hills sinba thungna shutdown chathagadori ba asina central government gi pukning singsinaba pandam thamli Indian Constitution gi article 239A gi makhada legislature laigadaba union territory ama thambi haina Kuki zo community na matam sangna demand tanduna lakli political demand asi athubda phangalu amasung masina furup asina mayoknariba khudong sadaba singkok pangamgani Manipur dagi Kuki anina Assam classmate mahiroi anida san thongba pijarubagi achawa wathok oire Lower Assam gi Kamrut district ki manung chanba Rani police station na konba Andheri juri da leiba Carmel school da Manipur dagi Kuki anina tiffin breakfast da classmate Hindu mahiroi anida san thongba pijarubagi achawa wathok oire thokdok aduna maram oirega hojik mafam aduda chawnu ungkhatnare paw asina makha tana hairibana thokdok adu thokraba matung numit nipani subna miyoi kayana school adugi wangmada akanba protest sathaki Hindu dharma gi lining gi mayokta sathaba thokdok oibana chawnu ungkhatnare yamlaba miyamna school adugi main gate wangmada punnuna akanba protest sathakre School gi gate changpham phawba thingjinona half yearly exam phawba chathaba ngaman khidre local residents amasung yamlaba school gi mahiroi sing mama mapa sing thodok aduda cheneriba Kuki mahiroi ani adugi mathakta akanba action lawgadabani Hindu singna namna taba jaga aduda asigumba lining gi mayakta chathaba thodok asi yamna sensitive oiba issue oibana maraleba myoi sing adugi mathakta athubada ain gi thongda dandi pigadabani haiba dabi tawkhi Miyam gi oiba iho adu school administration gi maikedi response ningthina pidaba amasung sabsaba action lokhlaktaba dagini thokdok asigi matangda mairoi singi mama mapa humpu mapanna palasbari revenue da circle officer da formal oiba complaint ama file tawkhre complaint adu da hairibana school adu gi hostel da leiba class 8 tamliba Kuki mahiroi anina tha asigi 38 da lunch matamda Hindu mahiroi ani adu da santhongba adu pijaram khibani maram aduna makhoi gi mathakta chapchaba action lokhatpi hairi protester singi maikedi gi hairibana principal gi maikedi gi wathok adu loisinaba chapchaba action lokhattabana miyam gi penaba amasung asawba si hengalakkhibani hairi Kamrut police station gi DSP Rajiv Kumar Sek na haikhibada Kuki mahiroi ani aduna Hindu gi mahiroi sing aduda san pijarambagi formal complaint file torpa leire thodok adugi matang thijinaba case ama register tawre victim oiriba mahiroi adugi mama mapa anisu school administration da formal complaint file tarokre adubu school principal na chapchaba action lokhalaktabagi irang asi chawthorakhibani adubu thokdok asigi matangda chapchana thijinduna action lorgani haina phungdokhi police ki maikedi thajaba piraba phawba chapchana action lokhatri amasung formal charge amata file tawdri maram aduna hojik tension wangna leiri hairi